Malemgi oina COVID-19 second taraga mga khudinggi miyoi amamam Siri. Malemgi oina COVID-19 na second taraga mga khudinggi oina miyoi amamam sibaga loina na hauzik pawbada sikiba apunba miyoi masing laktaret sukhrei. United States, Brazil, India amadi Mexico na singba laibak sing asida COVID-19 na siba miyoi masing gisang asit nongmagi oina hengalagli haina official source amana fongdokli. Sangsatta parakpa matamda pung kunga marigi manungda COVID-19 na miyoi lising mga kasamapan Siri haina hawkiba serol anigi matam asida Reuters na calculation tawba datada base tawraga wapam asi fungdoki masi pung amada miyoi saniga nifuga teret second taraga mga khuding oina miyoi amamam Siri. US President Donald Trump na haikibada COVID-19 sandora pa haibasi control tawba ngamle hauzik phawbada US da sikiba miyoi masing lak amaga lising yakhaiga mga sure aikoina honaba yaba punama honaduna laina Leichat asi sandorapa thingnaba honari masina maram oiraga COVID-19 control tawbagi sang asi nongmo hengalakpa ngamle masi akiba masak phanglaba Leichat amani Europe ta COVID-19 na sibagi sangdagi Latin America da sibana masing henkrei Latin America da sikiba miyoi masing asi lak aniga lising tarukni masi malemgi apunba sikiba misingi sangda sada kuntragi sangni Latin America da Brazil lebak asina khwaidagi phibam thina COVID-19 na sogolaba oire hauzik phawbada Brazil da sikiba miyoi masingna lising maudra mangaga sanipan nga taraga mapan oire aduga Mexico gi oina miyoi lising marfugam nipanga sanipan ga humpugam mapan siduna khwaidagi ani subada phibam thina sogolaba lebak oire Colombia, Peru amadi Argentina na singba lebak singdasu COVID-19 na sibigi sang si hengalakli Australia, Japan, Bolivia, Hong Kong, Sudan, Belgium amadi Israel na singwa lebak sing asidasu handakta COVID-19 case masing asi hengalakli Australia na COVID-19 siba masing asi record oiba mongda hengalakli hauzik phawbada Australia da sikiba masing asi saniga nifuga teret ni Victoria state khaktada COVID-19 anauba case satrek kunga mga thingnare state asida COVID-19 sandorapa thingnanabagi damakta akan masaksin thorangsing lokhatli Essential workers singna mayumdagi thokpa matamda tangai phadana permit lobagi mathau tare US ki oina di COVID-19 sikiba masing asi Vietnam landa soknabada sikiba lanmi masingdagi saruk yamna henkre hairi President Donald Trump nasu crisis asi thingnanaba akan masaksin thorangsing lokhal haina su pawsina makhatari adu yamna nungaitaba adugomaba mapan lomda thokpa pawang danga mayamda hapsaramge Uttar Pradesh da nupigi imungna Nupi-Nupa Hingna mei Tharaga hatkhrei sienaba ahum phakhrei Uttar Pradesh ki Banda district ki khungang amada masagi sei taraga mapan surabi nupi ama amasum mahaka loinaba nupa ama makhoi animak punna nupi dugi imungi miyoi singna mei tharaga hatkhrei miatpa si sagai gi ikai khumnaba manghalle haibigi hatpa oigani singnai haina ngasi police na phungdokhrei thaudo asi district adugi mataunda area gi manungda leiba karsa khungangda leba pokpo numiki numidang weramda thokibane nupi adugi imungi miyoi singna nupa nupi ani aduna punna yamna naksinba phibam amanda lerama thengnakibani haina police na phungdokle Nupi imungi miyoi sing aduna makhoi ani adubu khangpok amagi manungda thonglun silaga thamki amasung khangpok adu mai thaki haina additional superintendent of police Mahendra Pratap Singana haiki makhoi anima adu kon aruba phibamda mafamdugi hospital amada purakhi maduda masai sei kunguhumdo shurup nupa Bolabi hospital adu siki aduga Priyanka kawi haiba haksang saruk sada marfu hena saklabi nupi adudi Kanpur de leiba atopa facility amada refer taroki adubo lambi da sikhre haina ASP aduna haiki nupi adugi imungi miyoi mapan gi mathakta FIR ama thangatkhre amasung makhoi gi manungdagi ahum phakre haina official aduna haiki atai wat haudiba miyoi sing adu phanaba thabak lokhatkre forensic testing ngasi tawragani haina police ki senior official aduna makhatana sufungdorakli aduga mayamna nungsibiduna video asibu like tawbiramu amasung share tawbiyu amasung subscribe tawdaba oibiragadi sungshuna subscribe tawbirong sihaga video si matang sa lusinjarage and thank you